mayambu Manipuri Wari Tunggol na taram nokchaba kaloinana ikokno na khurumjari. Ngasi fauba channel asin hingba ngamjaribasi mayamgi support nani, mayamgi mateng nani, aduna makha tana mayamna support tawbiraknaba haiduna ningsingjari. Ngasi su asengba thokkiba akiba wari amamuk puduna lakjare. Wari babada soikilan kiba pumnamak mayamna ngakpiyo. Hauzik wari asi haujaraklake. Ngasi aina mayamgi mafamda khudol tamjagadoriba wari ase ai isamakta aina pakhang oiringaida thengnakiba thodok amani. Aikhoi leikaigi pukhri achauba amale. Aikhoi yumgadi pukhri siga yamna naknare. Pukhri sigi marida khongban amasu iram taba haigadra leirami. Leikai mayamna khara hainaba jagadi oirami. Ibaipu haktaktagi yamna ki hangoina chatlami. Asumna ki hangoina chatli haijarabasu aikhoi leikaida leiriba mi singidi jibika oinabasi pukhri amadi iramsina tum pibi haiba tare. Tharo thambal loina hawi pukhri sida aduga nga so dum hanaribani. Leikaigi lai haraubuna jingbadasu mayamna pukhri mapal amadi iramsida duk kendal adum kathoknai. Kana amadi pukhrida hairukpana kathoktuna thadoknabusu yawi. Asumna chahi risang sitna ingna chikna palakpa leikaisi chahi kharagi mamangda thodok amadagi pumhong hongki. Nongma aikhoi clubta khara hal oiraba leikaigi thabaka yamna maipuna na chenba khura amalai. Khura asigi mingna anganghal kawi. Asumna khura anganghal sina nongma club ki mayepta asumna lauthorei. Leikai asida amai silon chatlibi misak amatana leikai gi pukhri amadi pukhri asigi iramda laithau tinthau tawbagi potsak amata thadaba yaroi. Karigumba tawramba thoklabadi leikai miyamna lauba warepta ayetba pibirakanu. Aisu khura anganghal gi pausi tabda asuki matik ngaklami. Aina ingkhol suduna leiriba aigi imada. Ima kaino kaikei tawnaba yauge khura anganghal na laurisibo haina hanglami. Masida imana hei ibungo adwaida lauranu sida haige law. Leikai se angakngakpa yam thokrajani he noina khangdabagini haina hairi. Aisu changsinduna imana tamliba paudu tarami. Imana asumna wari libirei. Handakne nong ninigi mamangda ikoi-koidana aikhoigi maningrom sida kaidanoma khatnaba tai haidra. Adudo nondomcha manisangane amaibi thoibiga oirame. Aina amu hoi ado ngasi khura anganghal na ngangisiga kari mari leinageba haina hanglami. Masida imana hairake he masidi ngaingam singamdaba oina tawradana. Ho moina khatnarido lamgi matangda oira male. Maramdi chapchana khangde ado lam henjanayena wawa launare waga yunglamme haibra karino. Aduga amana makhoi anina marai tawnabadane leikaigi iramdusu khara tawthoktana khotana soklabajani dana. Aduga handakse ngarang naha noigi khura zilado accident thoaga kanna laknari. Aduga kanna thigenara kanda nandomcha manisang khoi ingkhoda laigi pochei khara tarameye. Aduga pukhri chawduda so makhoi gi mapada napina kisi kiraga kari no khara thanama male. Adudagi club yongnaredana aina hairi. Masida aisu asperani he ado amaibi thoibina thambabu asengba oiri jalo. Manungda losinaraga yabudubu khura jiladi nababu khara phara jalo haina hairami. Imana amuk asumna kumlai. Khangde moigi thokpa mai tawjasani yaurudra loire animak araiba amata natte mai ngamjabi tawjasani. Asumna thodok asigi nu matungdagidi leikaisi karinomadi tawradawbani. Ngasai hairiba khatnai hairiba indomcha manisang khoigi imungsi dasa mathang taba horaklami. Ahanbada indomcha manisangi machanupi ahalsi mayum pankiba chahi ama makhai mukta ngairingai. Ikoi-koidana magi nupadu nupi atopaga mari lainai haibadagi wathokta mapamda halaktuna leirami. Nupa mayunga kesu soknaba hauраklami. Asumna paisa si juru changba haibadu oirami.
ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯃꯅꯤꯁꯪꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯈꯟꯅꯕꯗꯒꯤ ꯃꯄꯥꯝꯗ ꯍꯦꯛ ꯁꯥꯎꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯕꯗꯒꯤꯗꯤ ꯈꯨꯔꯥ ꯖꯤꯂꯥꯁꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯏꯔꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯧꯔꯤꯕ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯦꯛꯃꯣꯛ ꯂꯥꯎꯅꯔꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯏꯟꯗꯣꯝꯆꯥ ꯃꯅꯤꯁꯪꯁꯦ ꯍꯦꯛꯇ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ "ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯁꯦ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯏꯃꯥꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯦ, ꯀꯥꯡꯈꯣꯡ ꯍꯦꯛ ꯆꯥꯏꯍꯜꯂꯦꯃꯤ, ꯃꯊꯪꯗꯅ ꯇꯥꯗ ꯑꯉꯥꯡꯍꯜ ꯇꯥꯔꯅꯤ" ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯔꯥ ꯖꯤꯂꯥꯁꯤ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯅꯤꯟꯐꯨꯡ ꯁꯨꯝ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯖꯨ ꯊꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯃꯗꯤ ꯏꯔꯝꯗ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯍꯤꯗꯨꯗ ꯐꯥꯕ ꯉꯥꯁꯤ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯑꯣꯟꯊꯣꯛꯅ ꯂꯛꯈ꯭ꯔꯦ꯫ ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯔꯇꯤꯟꯅ ꯀꯣꯠꯂꯕꯅꯤ ꯉꯥ ꯃꯌꯥꯝꯗꯣ꯫ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯉꯥ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯕꯗꯨꯕꯨ ꯐꯥꯕꯗꯨꯕꯨ ꯃꯤꯌꯥꯝꯗꯨꯅ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯃꯤ ꯐꯥꯎꯕ ꯉꯥ ꯐꯥꯕ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛꯇꯤ ꯃꯌꯥꯝꯁꯤ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯜ ꯇꯛꯄ ꯑꯍꯜ ꯑꯣꯖꯥ ꯁ꯭ꯌꯥꯝꯆꯟꯗ꯭ꯔꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯣꯖꯥ ꯁ꯭ꯌꯥꯝꯆꯟꯗ꯭ꯔꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯑꯗꯨꯅ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯁꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ "ꯇꯥꯃꯣ, ꯑꯣꯖꯥꯒꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯥꯃꯣ ꯁꯨꯔꯦꯁꯅ "ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯍꯨꯏ ꯆꯥꯛ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯒ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯜꯁꯨ ꯍꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯑꯗꯨꯒ ꯍꯨꯏꯁꯨ ꯍꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯍꯜꯂꯛꯂꯝꯗꯧ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏꯁꯨ ꯂꯩꯊꯣꯛꯎꯔꯦ꯫ ꯑꯗꯨꯒꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯊꯤ ꯊꯤꯔꯨꯔꯀꯥꯟꯗ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯅꯤ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ" ꯍꯥꯏꯅ ꯀꯞꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯁꯤ ꯄꯦꯟꯗꯅ ꯇꯝꯂꯛꯈꯤ꯫ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯁ꯭ꯌꯥꯝꯆꯔꯟꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯈꯤꯗꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇ ꯄꯨꯈ꯭ꯔꯤꯁꯤꯗ ꯉꯥ ꯐꯥꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤꯁꯤꯗ ꯈꯣꯏ ꯆꯣꯞꯄ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯃꯗꯤ ꯏꯔꯝꯁꯤꯒꯤ ꯃꯄꯥ ꯂꯥꯟꯕꯗ ꯀꯅꯥꯅꯣꯃꯅ ꯑꯃꯝ ꯑꯊꯦꯡꯒꯤ ꯃꯇꯝꯗ ꯍꯦꯛꯇ ꯀꯧꯁꯤꯜꯂꯛꯏ ꯍꯥꯏꯕꯁꯤ ꯅꯤꯟꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯩꯁꯨ ꯊꯥꯖꯕꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁꯥꯗ ꯊꯣꯛꯂꯀꯥꯟꯗꯗ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯁꯤ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯟꯅꯕ ꯑꯃ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯁꯤꯟ ꯂꯥꯡꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯕꯗꯒꯤ ꯈꯔ ꯈꯠꯅ ꯆꯩꯅꯕꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯟꯇꯥꯏꯅꯕꯗ ꯈꯔ ꯊꯦꯡꯈꯤꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅꯕꯨꯗꯤ ꯃꯥꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯦꯛ ꯑꯃꯇꯪ ꯊꯥꯗꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯒꯤ ꯌꯨꯝꯕꯨꯗꯤ ꯌꯧꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯂꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤꯗꯒꯤ ꯃꯄꯥꯁꯤ ꯑꯁꯤꯗ ꯏꯁꯥꯁꯤꯗ ꯏꯆꯤꯡ ꯆꯤꯡꯅꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯁꯨꯝ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯅꯥꯄꯤ ꯐꯣꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯤ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤ ꯁꯦꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯀꯔꯤꯅꯣꯅꯤ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯤꯅ ꯀꯌꯥ ꯆꯪꯅꯗꯕ, ꯏꯁꯤꯡꯁꯨ ꯁꯣꯛꯅꯗꯕ, ꯅꯥꯄꯤ ꯀꯥ ꯍꯦꯟꯅ ꯁꯣꯡꯖꯤꯟꯅ ꯍꯧꯔꯤꯕ ꯃꯄꯥ ꯑꯃꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯤꯁꯨ ꯂꯦꯡꯗꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯅꯤ꯫ ꯑꯩꯁꯤ ꯉꯁꯤꯗꯤ ꯑꯣꯛꯅꯔꯦꯗꯅ, ꯁꯣꯏꯗ꯭ꯔꯦ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯈꯔ ꯊꯨꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯤ ꯀꯤꯃꯟꯗꯅ ꯀꯞꯂꯥꯛꯁꯤ ꯊꯛ ꯅꯤꯛꯄꯅꯤ꯫ ꯃꯇꯧꯁꯤꯗꯗꯤ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯇꯞꯊꯔꯛꯈꯤ꯫
ꯑꯩꯁꯦ ꯁꯨꯃꯥꯏ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯚꯥꯔꯠ ꯊꯥꯔꯝꯃꯤ꯫ ꯚꯤꯝꯅ ꯗꯨꯔꯚꯥꯁꯥ ꯃꯨꯅꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕ ꯁꯔꯨꯛꯇꯨ ꯊꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤꯗꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯕꯨꯛ ꯂꯥꯎꯅ ꯍꯦꯛꯇ ꯏꯔꯣꯏꯈꯠꯂꯛꯄꯅꯤ꯫ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯣꯏꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯤ ꯎꯆꯤꯟ ꯅꯥꯆꯤꯜ ꯄꯨꯈ꯭ꯔꯤ ꯆꯧ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯐꯅꯌꯥꯝ ꯍꯦꯟꯗꯣꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯍꯥꯏꯅ ꯀꯧꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯌꯨꯝꯒ ꯌꯧꯕꯗꯨꯗ ꯏꯃꯨꯡꯗ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯝꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯅꯪꯅ ꯃꯍꯥꯚꯥꯔꯠ ꯊꯥꯔꯒ ꯆꯠꯂꯤꯗꯨꯗ ꯏꯔꯣꯏꯕ ꯁꯣꯏ ꯌꯥꯎꯔꯝꯅꯤ, ꯐꯣꯟꯗꯒꯤ ꯂꯥꯛꯄ ꯃꯈꯣꯜꯗꯣ ꯅꯪꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯃꯥꯟꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯁꯤꯅꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯚꯤꯝꯅ ꯗꯨꯔꯚꯥꯁꯥ ꯃꯨꯅꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨꯗ ꯀꯔꯝꯕ ꯃꯇꯥꯡꯗ ꯏꯔꯣꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯁꯨꯝꯅ ꯑꯩꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯏꯁꯥꯁꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯊꯤꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯩꯔꯝ ꯇꯥꯅ ꯐꯨꯈꯤꯕꯒꯤ ꯈꯥꯝꯗꯦꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯕꯨꯗꯤ ꯀꯧꯍꯜꯂꯨꯏ, ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯁꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯩꯔꯦꯅ ꯌꯦꯡꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯇꯝꯁꯨ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯗꯨꯗꯤ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯄꯥꯕꯨꯡꯅ, ꯏꯕꯨꯡꯉꯣ, ꯑꯃꯥꯏꯕꯁꯦ ꯍꯌꯦꯡ ꯀꯧꯔꯁꯤ, ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ, ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯏꯃꯥꯅ, ꯗꯣꯛꯇꯔꯗꯨꯗꯤ ꯀꯣꯟꯅ ꯆꯠꯁꯤꯀꯣ ꯃꯄꯥ, ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯆꯠꯄꯒꯤ ꯃꯇꯝ ꯅꯠꯇꯦ, ꯗꯣꯛꯇꯔꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯅ ꯑꯃꯨꯛ, ꯍꯣ ꯑꯩꯅ ꯃꯥꯏꯕꯗꯣ ꯌꯦꯡꯉꯣꯏ ꯍꯥꯏꯕ꯭ꯔꯣ, ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯗꯅ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯄꯁꯨ ꯌꯥꯏꯅ, ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯗꯨꯗꯗꯤ ꯏꯁꯥꯁꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯣꯡꯁꯤꯗ ꯖꯤꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯥꯁꯤꯁꯨ ꯁꯥꯒꯠꯂꯛꯄꯗꯒꯤ ꯏꯃꯥꯅ ꯍꯤꯗꯥꯛ ꯅꯨꯡꯊꯥꯛ ꯈꯔ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯑꯩꯒꯤ ꯑꯁꯥꯕꯁꯦ ꯅꯞꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ, ꯏꯃꯥ ꯋꯥꯔꯅꯤ, ꯐꯅꯌꯥꯝꯁꯨ ꯊꯦꯡꯂꯦ, ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯐꯃꯨꯡꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯁꯤ ꯏꯁꯥꯁꯨ ꯈꯔ ꯐꯔꯛꯂꯕꯗꯨꯗꯗꯤ ꯇꯨꯝꯊꯅꯕ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯤꯠꯁꯤ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯃꯤꯠꯁꯦ ꯍꯦꯛ ꯎꯏꯁꯤꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯆꯤꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯨꯟꯗꯨꯅ ꯅꯥꯄꯤ ꯐꯣꯏꯔꯒ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯃ ꯍꯦꯛ ꯎꯔꯛꯄꯅꯤ꯫ ꯑꯩ ꯃꯤꯠ ꯈꯨꯗꯛꯇ ꯄꯥꯡꯊꯣꯛꯏ, ꯑꯗꯨꯒ ꯃꯥꯏꯗ ꯄꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯇꯨ ꯈꯨꯗꯩꯅ ꯇꯩꯊꯣꯛꯏ꯫ ꯑꯩꯁꯤ ꯀꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯤꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕ ꯑꯃ ꯂꯩ, ꯆꯦꯟꯒ ꯇꯥꯔꯕ ꯁꯥꯏꯀꯜꯅꯤ꯫ ꯁꯥꯏꯀꯜꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯏꯃꯥ ꯀꯧꯗꯧꯕꯁꯨ ꯀꯤꯃꯟꯗꯅ ꯈꯣꯟꯖꯦꯜꯁꯤ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯊꯣꯡꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗꯗꯤ ꯂꯣꯏꯔꯦ, ꯑꯩ ꯀꯤꯕꯗ ꯌꯧꯈ꯭ꯔꯦ꯫ ꯑꯩꯁꯤ ꯁꯦꯟꯗꯜ ꯇꯣꯡꯕꯣꯏ ꯇꯣꯡꯗꯕꯣꯏ ꯏꯃꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯇꯞꯅ, ꯏꯃꯥ, ꯄꯥꯕꯨꯡ, ꯍꯣ ꯄꯥꯕꯨꯡ ꯇꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯧꯒꯠꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯅ, ꯏꯃꯥ, ꯃꯄꯥꯟꯁꯤꯗ ꯀꯅꯥꯅꯣꯝꯃ ꯂꯩꯕ ꯃꯥꯜꯂꯤ, ꯉꯁꯥꯏꯗꯒꯤ ꯂꯥꯡꯉꯤꯁꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯨꯡꯅ, ꯀꯩꯝ ꯇꯥꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯀꯅꯥ ꯂꯩꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ, ꯊꯣꯡꯒ ꯊꯤꯜꯂꯛꯇꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯦ ꯃꯄꯥꯟꯗ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ, ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯈꯣꯏ ꯌꯦꯡꯂꯨꯔꯒꯦ, ꯅꯪ ꯂꯩꯍꯧꯔꯣ ꯅꯁꯥꯒ ꯉꯝꯗꯕꯗꯨꯗ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯕꯗꯒꯤ ꯅꯝꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯩ, ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯅꯣꯏꯕꯣ, ꯚꯥꯞꯅ ꯑꯣꯏꯔꯝꯅꯤ ꯏꯕꯨꯡꯉꯣ, ꯇꯨꯝꯕ ꯁꯤꯠꯅꯕꯅꯤꯁꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯩꯅꯣꯝ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯥꯏꯀꯜ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯉꯥꯗꯨꯅ ꯐꯖꯅ ꯊꯝꯂꯝꯕ ꯁꯥꯏꯀꯜꯗꯨ ꯃꯈꯥꯗ ꯇꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ "ꯀꯅꯥꯅꯣꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯁꯥꯏꯀꯜꯁꯤ ꯑꯣꯠꯂꯝꯕꯅꯤ ꯑꯗꯨꯒꯤꯅꯦ ꯇꯨꯔꯤꯁꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥ ꯑꯣꯏꯔꯤꯒꯕꯅꯣ ꯍꯥꯏꯗꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯃꯥꯅ "ꯑꯩꯗꯤ ꯃꯤ ꯃꯥꯟꯗꯦꯀꯣ ꯃꯣꯏ ꯄꯥꯕꯨꯡ, ꯁꯣꯏꯗꯅ ꯂꯥꯏ ꯇꯤꯟ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯦꯡꯅꯈꯤꯕꯗꯣ? ꯏꯃꯥ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯃꯨꯛꯇ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗꯅꯦ ꯊꯥꯗꯣꯛꯎꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯍꯥꯏꯅꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯗꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯌꯨꯛꯇꯗꯤ ꯑꯩꯁꯨ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯥꯕꯨꯡꯒ ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯇꯥꯔꯕ ꯇꯨꯡꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯇꯦ, ꯑꯗꯨꯕꯨ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯊꯥꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇꯨꯗ ꯑꯃꯥꯏꯕꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯄꯣꯠ ꯆꯩꯁꯤꯡꯗꯨꯁꯨ ꯈꯨꯗꯛꯇꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯊꯤꯔꯒ ꯄꯥꯕꯨꯡꯅꯦ ꯑꯃꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯁꯤ ꯌꯥꯝꯅꯗꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯈꯔ ꯆꯠꯂꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯏꯇꯧꯁꯤꯗ "ꯏꯕꯨꯡꯉꯣ, ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯖꯤꯜꯂꯛꯎꯅꯦ, ꯀꯔꯤꯅꯣ ꯃꯣꯂꯤ ꯃꯣꯂꯤ ꯆꯠ ꯂꯩꯔꯤꯗꯨꯕꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯄꯨꯈ꯭ꯔꯤ ꯆꯧꯗ ꯌꯧꯔꯦ꯫ ꯑꯃꯥꯏꯕꯗꯨꯅ "ꯏꯆꯥ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯤꯇꯝꯗ ꯎꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯩꯅ "ꯇꯣ, ꯑꯁꯤꯒꯤ ꯀꯣꯝꯄ꯭ꯔꯦꯛꯀ ꯈꯔ ꯈꯔ ꯍꯧꯕ ꯃꯐꯝ ꯑꯁꯣꯡꯕꯁꯤꯗꯅꯦ" ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨ ꯃꯐꯝꯗꯨ ꯇꯝꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ" ꯍꯥꯏꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯈꯨꯕꯥꯛ 3ꯔꯛ ꯈꯨꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯨꯡꯉꯣ, ꯑꯀꯣꯏꯕꯁꯤꯗꯅꯦ ꯀꯔꯤ ꯎꯒꯦ ꯌꯦꯡꯉꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯖꯤꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯋꯥ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯎꯔꯛꯄꯅꯤ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯕꯁꯨ ꯉꯝꯂꯝꯗꯦ, ꯃꯥꯏꯁꯤ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯏ꯫ ꯃꯌꯦꯛꯁꯨ ꯀꯩꯁꯨ ꯁꯦꯡꯅ ꯎꯕ ꯅꯠꯇꯦ, ꯂꯥꯞꯄꯕꯅꯤꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯏꯁꯥꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯥꯏꯕꯗꯨꯗ "ꯑꯁꯤ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯋꯥꯄꯟ ꯃꯔꯛꯁꯤꯗ ꯐꯝꯃꯒ, ꯃꯃꯥꯏꯁꯨ ꯃꯊꯣꯡ ꯈꯪꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ "ꯀꯩꯝ ꯇꯧꯔꯣꯏ, ꯑꯁꯤꯅꯤꯀꯣ ꯅꯪꯅ ꯅꯍꯥꯟ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯣ, ꯀꯔꯤꯁꯨ ꯁꯥꯊꯤꯕ ꯂꯥꯏ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯃꯥꯅ ꯁꯥꯐꯣꯡꯕ ꯀꯥꯟꯗꯨꯗ ꯅꯪꯅ ꯊꯦꯡꯅꯔꯨꯕꯒꯤꯅꯤ, ꯑꯃꯨꯛ ꯍꯟꯅꯅꯦ ꯅꯪꯉꯣꯟꯗ ꯌꯦꯜꯂꯛꯑꯔꯣꯏꯗꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯕꯖꯥꯠꯅꯤ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯑꯩꯗꯤ ꯑꯃꯠꯇ ꯎꯗꯦꯅ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯥꯏꯗꯣ ꯅꯨꯃꯤꯠꯇꯨꯗ ꯈꯨꯔꯨꯝ ꯊꯣꯛꯎꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯣ ꯂꯥꯟꯕꯗꯗꯤ ꯏꯁꯥꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯅꯔꯤ꯫ ꯑꯩꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯂꯨꯕꯒꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯗꯤ ꯎꯁꯤꯟꯅꯔꯣꯏꯗꯕꯅꯤ, ꯈꯪꯁꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏ꯫ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯚꯥꯞ ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯅꯤ ꯈꯪꯗꯦ, ꯏꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ ꯈꯪꯗꯦ, ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯂꯧꯁꯤꯡ ꯑꯃꯗꯤ ꯑꯣꯏꯖꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤ ꯑꯅꯝꯕ ꯑꯩꯅ ꯂꯥꯏ ꯑꯗꯨ ꯑꯣꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯊꯪ ꯃꯊꯪ ꯑꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯆꯧꯁꯤꯗ ꯂꯩ ꯉꯥꯛꯇ ꯉꯥꯏꯕꯅꯤ ꯃꯌꯥꯝꯅ ꯂꯥꯏ ꯀꯠꯊꯣꯛꯄ ꯂꯣꯏꯔꯒ ꯊꯥꯗꯅꯕꯒꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯁꯤ ꯐꯥꯎꯕ ꯃꯤꯀꯤ ꯂꯥꯏꯈꯤꯗꯕ ꯑꯩꯅ ꯃꯃꯥꯡꯗ ꯈꯣꯏ ꯑꯗꯨꯝ ꯆꯣꯞꯄꯤ ꯍꯥꯏꯕ ꯅꯍꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏꯗꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫
ꯃꯥꯁꯤ ꯃꯊꯣꯡ ꯈꯔ ꯍꯧꯇꯕꯅꯤ, ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯑꯉꯥꯡꯅꯤ, ꯅꯤꯁꯥ ꯄꯁꯥꯒꯁꯨ ꯈꯔ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯅꯣꯡꯃ ꯃꯥꯁꯤ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯊꯦꯝꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯆꯧꯗ ꯇꯥꯎꯈꯠꯂꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯕꯁꯨ ꯐꯪꯗꯦ, ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯌꯥꯝꯁꯦ ꯄꯨꯈ꯭ꯔꯤꯆꯧꯁꯤ ꯁꯤꯖꯤꯟꯅꯕ ꯇꯟꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯀꯃꯤꯇꯤꯅ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯁꯤ ꯁꯝꯕꯟ ꯈꯥꯖꯤꯟꯈꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯂꯥꯏꯃꯥꯡ ꯁꯥꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯏꯙꯧꯁꯤꯕꯨ ꯀꯥꯏꯍꯧꯕꯗꯒꯤ ꯏꯙꯧꯅ ꯁꯥꯎꯗꯨꯅ ꯃꯥꯅ ꯀꯣꯟꯕꯤꯔꯝꯃꯤꯕ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯆꯧ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯃꯍꯤ ꯃꯌꯥꯏ ꯈꯔ ꯀꯟꯕ ꯑꯣꯏꯕꯅ ꯂꯥꯏ ꯐꯠꯇꯕꯁꯨ ꯏꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯅ ꯃꯤ ꯂꯧꯗꯧꯕꯁꯨ ꯋꯥꯠꯂꯤ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡꯒꯤ ꯀꯦꯟꯗꯜ ꯑꯃꯃꯝ ꯊꯣꯡꯒꯥꯜꯗ ꯀꯠꯊꯣꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯁꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯌꯥꯝꯁꯤ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯥꯏ ꯁꯥꯟꯅꯁꯜꯂꯨꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯀꯌꯥ ꯄꯣꯛꯆꯔꯕꯁꯨ ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯨꯔꯒꯅ ꯃꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯃꯌꯥꯝꯁꯦ ꯑꯝꯇ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤ ꯈꯣꯏꯗ ꯆꯠꯇꯨꯅ ꯋꯥꯁꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯗ ꯏꯃꯥꯅ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯄ꯭ꯔꯃꯥꯟ ꯂꯩꯇꯕ ꯄꯣꯠꯇ ꯈꯨꯠꯅ ꯊꯤꯟꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ, ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯕꯗꯨꯗ ꯍꯟꯖꯤꯟ ꯇꯥꯛꯁꯜꯂꯨ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯥ តាꯅ ꯐꯅ ꯀꯨꯏꯅ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯁꯝꯕꯟ ꯈꯥꯗꯨꯅ ꯆꯪꯅꯗꯅ ꯊꯝꯂꯝꯃꯤ꯫ ꯅꯥꯄꯤꯅ ꯁꯣꯡꯖꯟꯕꯗꯁꯨ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯤꯡ ꯀꯪꯕ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯏꯁꯤꯡ ꯐꯪꯅꯔꯛꯇꯕꯒ ꯄꯨꯈ꯭ꯔꯤꯗꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯏ ꯑꯣꯛꯅꯕ ꯑꯃꯨꯛ ꯃꯊꯪ ꯍꯧꯔꯛꯄꯗꯒꯤ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯅ ꯇꯧꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯏꯔꯝꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕ ꯃꯊꯤ ꯐꯣꯡꯂꯤꯕꯗꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥ ꯍꯧꯔꯤꯕ ꯖꯒꯥꯗꯨꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯥꯏ ꯏꯀꯧ ꯈꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯇ꯭ꯔꯦ꯫ ꯏꯪꯊꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯐꯤꯕꯝꯗꯨ ꯃꯄꯥ ꯍꯦꯛ ꯂꯥꯟꯕꯗ ꯃꯤꯠꯁꯤꯗ ꯁꯪ ꯑꯗꯨꯝ ꯎꯔꯤ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯄꯥꯛ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦ, ꯌꯨꯝ ꯁꯥꯒꯠꯅꯔꯛꯑꯦ ꯍꯥꯏꯔꯕꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗꯗꯤ ꯂꯥꯏꯐꯝ ꯑꯣꯏ ꯈꯪꯕꯅꯤꯅ ꯀꯌꯥ ꯆꯪꯁꯤꯟꯅꯗꯦ, ꯇꯟꯅꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯈꯔ ꯑꯗꯨꯝ ꯁꯨꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫